Khul ngakpagi thoudang louriba Arambai Tenggol gi thoumee shing khul ngakpagi thabak makha chathabiyu State Force Khutlai Thadokpagi khongjang changshinbiganu amadi eikhoi amatta oina Manipur gi apunbagi shaktam ngaknaba hotnaminnasi haiba demand touraduna Loitang Khullen Community holda Wakat Meepham pangthokkhre masel gi lan tourisi eikhoi amatta de haiba banner makha da Chathakhre Wakat Meepham aduda loitang lekin thabi loitang khullen loitang sandum phaidinga khongampat awang leikai mayai leikai mandri leikai khongampat khonau amadi Kameralgi Maida Paibi Singna Saruk Yakhe. Maselgi lan tongnaroisi eikhoi amattani Arambai Tenggol da FIR paduna thaba yaningde video Khutlai thadokpa yaningde BBF Khul ngakpa video punsinaduna ngaknaba maru phongna muthatlasi haina akhoi ngasigi lekai mayanggi ima singsina Wakat Meepham asi phamjagan